North-East की Disease Sapne 2.0 Startup Acceleration Program Chief Minister Yumnam Khemsan na hudokre. Sangathan Srizan Abhiyan ki makhada grassroots level dagi hona Congress Party Pangal Kalhanan Bhonaragani haina AICC Observer G Rudra Raju na haikre. Hangal Kaitel da leiba nan Manipuri amagi hotel da pokhai bagi thodokta amang ata khara thokre. Amasung Kosem na lauba class 12 examination Mahiroi liseng kuntra mathoi chamanga kuntra na saruk yaduna ngasi dagi hokre. Kurumjari ISTV News meeting tabiri bising tarap no sari. Azu pau sandung na pizari. Digital Sapne 2.0 Startup Acceleration Program for North-East Chief Minister Yumnam Khemsan hokdokre. North-East India da leidiba tech driven startup singbu hena mai pakhananaba AIC SMU TBI gi Startup Acceleration Program Disease Sapne 2.0 Planning Department Government of Manipur na senduna Atal Incubation Center Manipal University Sikkim ga khusam naduna Chingmairong da leiba Classic Grande gi Imperial Hall da Pangthokiba Thoramatuda Chief Minister Yumnam Khemsan Chief Secretary Dr. Punit Kumar Goyal Manipur Technical University gi VC Professor W. San Babu Sikkim Manipal University gi VC Professor Gopal Krishna Pravuna Guest of Honor Masung Department of Promotion of Industries and Internal Trade Government of India Sanjib Singh IRS Masung Niti Aayog ki Director Pratik Deshmukhna Special Invitee oina saruk yakhi Tongan ba Department ki miyoi sing North-East Startup ki miyoi sing su thoramdu da saruk yakhi North-East ki tongan ba state sing dagi lakpa startup sing da Certificate of Recognition Chief Minister Yumnam Khemsan na yenthokuna pungning thogatki thoramdu ga mari lenana Chief Guest oina saruk yakhiwa Chief Minister Yumnam Khemsan na Government of Manipur na startup ecosystem bu hena mapangal kalhanana honari Disease Sapne 2.0 asi startup singi innovation kaya thabakta onthoknana ba khwaidagi phaba lambi amani haiki Manipur gi chingi mafam sing da su asigumba khudongchaba si yohanduna Manipur gi apunba saktam sagatpada startup singna asoba thodang lobiu startup singna mioi kaya bu thabak piriba sibu thagatpa su phongdokhi Disease Sapne 2.0 is a beginning of transformative journey for the youths of North-East state, particularly Manipur. I wish our program every success and extend my best wishes to the innovators and entrepreneurs. Crisis period ke Manipur sida sarkar ki tabak khudimba sarkar bibanga munate entrepreneurs sina kanna honadna startup team na chawno mati mateng bangbasi jegi nuaizaba mani at the same time singi district sinda yorani high matang lakadoba sigi startup ki plan sinda singi district singsu Nithine yaula kanda Manipur ya apun masat tamam pukalakuda startup da so to ganglo view Sangathan Srizan Abhiyan ki makhada grassroots level dagi hona Congress Party Pangal Kalhanana bhonaragani haina City District Congress Committee ki ICC Observer G Rudra Raju na Congress Bhavan da Paumising unavada phongdokre Rudra Raju na Paumising da makhata na phongdokhibada Sangathan Srizan Abhiyan ki makhada Thangmaiban Sagolban Uripok Kaishamthong Singzamai Yai School Wangkhai amadi Jiribam Assembly Constituency gi lusingba singna mifam pangthoktuna tongan ba isu singda khanagani haiki mifam sida party asigi grassroots level dagi matau karamna pangal kanna thamgani haibagi matangda khanagani haiki The idea of the Sangathan Srijan Abhiyan to involve more cadres, to have more consultations with them, mostly one-on-one, and according to their choice and their opinion, in the local leadership, party wants to constitute the DCC president as well as his committee. Party wanted to give 50% of the positions in the party as per the latest amendment of the Indian National Congress to the SC, ST, OBC minorities and women. So this will be a mandatory, either it may be from top to bottom, it will be there. So here also we will try to accommodate all the sections of the people, and under the 40-50 years also we will be taking into consideration. Age is also we want to consider. So definitely party wants to give representation to all the sections of the people.
सिटी पुलिस स्टेशन की मनुंग चनबा थंगाल कैथल की MM टेलर की मायोक नबद लेबा नन मणिपुरी रमाकांत कौबा मियोय अमगी होटल दा ngasi ayuk pung mari makhai khare helakpada pokhaiba gi thodokta amanga ta khara thokre thodok adu da miyoy amata asogapan yaukhide police na hotel adugi safety tank pokhaibani hairi pokhaiba gi thodok adu da MM टेलर की mafam khara da so amanga ta thokhi hairi हौखिबा तांग तरा मंगादा सगोलबन तेरा सापम लैरक्ता लैबा सापम तोंदोन कौबा मियोय अमगी गेटदा नोंगै मरु अहुम सकंगदबसिंगना थमलमले हाइरि मसिगी मतंगदा लंफेल पुलिस स्टेशन दा वाकटख्रे काउंसिल ऑफ हायर सेकेंडरी एजुकेशन मणिपुर कोसेम नलोबा क्लास 12 एग्जामिनेशन ngasi मणिपुर की सिंग अमसुंग तमगी सेंटर चामा तरा तरेता पुन्ना महिरोय लिसिंग कुंथ्रा मथोय चमंगा कुंथ्राना सरुक यादुना हौख्रे मथंग था मार्च कुन फाउब सथगदोरिब एग्जामिनेशन असिदा आर्ट्स ता महिरोय लिसिंग तरेत चात्रुक मरिफु तरेत साइंस ता लिसिंग कुलहुमदोय चामनिफु तरुक कॉमर्स स्ट्रीम दा चात्रुक मरिफु तरेत ना सरुक यादुना चिंग दा सेंटर कुंथ्रा मपल अमदी तमदा सेंटर हुमपुतरा निपाल दा महिरोय सिंगना एग्जाम थारी हाइरिबे एग्जाम सेंटर असिदा तंपाकी सेंटर सिंगदा मरि लेनबा ओजा सिंगना टीम सेमदुना यंगशिनबगी थबक सिंगसु सथरी लोनना पामदब थौदोक सिंग थोक्तनबा सिक्योरिटी पर्सनल सिंगना एग्जामिनेशन सेंटर सिंग अकोइबदा ngak senbagi thabak sathaki एग्जाम असगी ओसिसु ओइरिबी सीसी हायर सेकेंडरी स्कूल की प्रिंसिपल खुलेम मेमटोन बिना फोंदोखिबदा ngasi पांगथोकपा हौरिबा हायर सेकेंडरी एग्जामिनेशन असिदा ओजा सिंग अमसुंग मरि लेनबा सिंगना असोयंगाम याउदनबा होनदुना लाक्ली पांगथोकलिबा एग्जामिनेशन असि महिरोय सिंगी ममा मपा सिंगनसु मपुंग फाना माई पाकननबा होनबदा थवाई याउना पांगथोकलिबा एग्जाम सगी रिजल्ट मतुंगिना महिरोय सिंगी तुंगी लंबीदा चटपा होगनी ममा मपा सिंगना अंगांग सिंगदा सब्जेक्ट खुदिंगी क्वालिटी एजुकेशन पुरकननबा होनबदा मतम चाना लाइरिक पाहनबा तुम्बा चाबता होंदुना अंगांग सिंगबु मपुंग फाना सौगतपिदुना सोसाइटी असिदा साफु अमा पिननबा होनसी हाइरि एग्जामिनेशन मनुंगदा याउसंग कुमहै ओइबना अंगांग सिंगबु अयेरपन मत याउदना माई पाकनबगी ममा मपा सिंगना कुपना सेना होगदबने मदी लमदम सिगी लेमिनरिबा मिपुम खुदिंगमकना तुंगी युंबी ओइरकदबा माहिरोय सिंगना अफबा ओइरकलब मतमदा लमदम सिबु सौखतपा पुरकपा ओइरकदोरिबनी मसिदा अखोय खुदिंगमकनसु सौगतमिनसी हाइखी लाक्लिबा एग्जाम सिंगसे सांगना तौरकदबनिना ममा मपा ओइबसिंगनसु अगांसिंगसे चेक्सिनना सेनबिदुना सब्जेक्ट खुदिंगी मागी ओइबा क्वालिटी एजुकेशन से सोसाइटी सिदा इम्पैक्ट अमा पिननबा मदुने अखोयना पामजरिबसे अगांसिंगसे अखोयगिदि छात्रनी बट युमदगी पेरेंट्सिंगना अदुगुंबा सपोर्ट अमखक दरकार लै मदु तौबीरगा परीक्षा मनुंगसिदा डिस्टर्ब तौबीदबा याउसिंगी कैगे अमा मसत खोत चतनबा काउंसलिंग तौबीबा मसी ओजा मोइना सिपल मोइना पामजै सोसाइटी सिदा लेमिनरिबा अखोय मिपुम खुदिंगमकना तुंगी युम्बिरेल ओइगदोरिबा छात्रसिंगसे मसिना फरकांदने अखोयगी मणिपुर समाज से साखतकदोइसे एजुकेशन जाखलकांदा एवरीथिंग मस्ट बी इम्प्रूव हाइबा पोसे लैबनिना अखोय खुदिंगमकना तुयक थागदोरिबा अंगांसिंगसिदा लोइनमक सपोर्ट तौमिनासे हाइदना हाक आइयोदा नुंगदोबा वाफम फोंदोकचरी अमरमदा CBSE न लोबा क्लास 12 अमसुंग 10 के एग्जामिनेशन सिंगसुंग असिदगी इंडिया पुंबदा पांगथोकनबा होख्रे मथंग था मार्च की तरामथोय फाउब पांगथोकदबा CBSE न लोबा एग्जामिनेशन सिगी क्लास 10 एग्जामिनेशन दा अपुनबा महिरुई लाख कुनमंगा लिसिंग निपाल सहुम तरामपन्ना एग्जाम थारी अमदी क्लास 12 की ओइना अपुनबा महिरुई लाख तरा निपान लिसिंग यांखै मापन चमंगा यांखै माथोइना बोर्ड एग्जामिनेशन असि थारी काउंसिल ऑफ हायर सेकेंडरी एजुकेशन मणिपुर लोबा क्लास 12 के एग्जामिनेशन ngasiदगी होखिबगा लोइना नमयांग इम्फाल PS अमसुंग वांगोई PS न कोनबा मफम सिंगदा ताबा सेंटर मंगादा अहानबा थोकपा इंग्लिश सब्जेक्ट महिरोय लिसिंग अमगा चनी तरा मंगाना एग्जाम थाखी वांगोई PS न कोनबा वांगोई हायर सेकेंडरी स्कूल दा महिरोय चाम हुमपुद्रा नेथोय लिटिल मास्टर इंग्लिश हायर सेकेंडरी स्कूल सामुरोदा महिरोय चनी गसुमना निपान अमसुंग सेंट स्टेफन हायर सेकेंडरी स्कूल हियांग थांगदा महिरोय चनी निफु हुमदोय पुन्ना महिरोय चात्रु कुल हुमदोय अदुगा मयांग इम्फाल PS की मनुंगदा लैबा सिटी हायर सेकेंडरी स्कूल मयांग इम्फाल दा महिरोय चनी यांखै अमसुंग एन टोमसो हायर सेकेंडरी स्कूल मयांग इम्फाल दा महिरोय चोहुम निफु हुमदोय पुन्ना महिरोय चमंगा मरफुद्रा हुमदोयना एग्जाम थाखी
Haujuk fauba wangoi amadi mayang Imphal gi examination center singda ingtapna mahirui singna exam thanaki. Center asida pamdaba thokdok thokpa leite haina Wangoi Higher Secondary School amadi and Tomso Higher Secondary School gi examination center gi OC na phongdoraki. Exam si yam phajana conduct tawri chhatra singse matam chana lai akoi vice principal SO amadi leiribo waja singisna operation phajana pi akoi yamna haujuk phaugi di karigumo crime amta thokri smoothly conduct tawri. Exam si ko hujibawtadi yam smoothly aduga tariba chhatra singsisu yam discipline lei hujibawtadi karigumba pamdaba akoi karigumba amanta akoi hujibaw thengnadri adu akoi parents sing thinbiraga drop tawraga akoi gi adum horen loiraba matamda adum lawba lahanba mapanda akoi gi langaga khotlaga parents sing leibibase masi ana ye yawraga budi upai leite ko adum manataba singsi de akoi parents sing si yam kanna akoi mapanda langbase akoi langani chikna angang singse adum ijasan oina ikhanje. Amaramda mayang Imphal PSK SDPO Tayanjam Clinton na phongdorokpada Imphal West District ki SP gilamjing makhada Wangoi PS amadi mayang Imphal PS na konba examination center singda matik saba security piduna school sing asigi akoibada meter samagi manungda examination ga bari lenadaba mioi mata changhandana mahiroi singna exam thaba asida asoingam thoktana naba police personnel singna section na ngak seli haiki. School jige surrounding 100 meter taka laitaba mi ambo present oijanaba koi strict instruction security jina pijaraga chhatra jingju shanti oina ingna chikna tangdu leitana karita apanba leitana exam je pina batungda koi akanba security measures no khachara school gi boundary jida kai de khongban chemba yabagi chance lei haibado akoi ba tiba yaba changba yaba jaga jing jaga changbam jingdar akoi main power je thamaga adumado tawdana bakan honase. Kosem na loba class 12 ke examination asigi ngasi ahuba numeta Kaksing district ki manung chanba Wabagai Higher Secondary School gi mahiroi singna matam hapu yadi haibagi wahauda answer script sagaiduna khungjang sangsin ki examination asi council gi team amana laktuna center asi yangshin ki center asida Langmaidong Higher Secondary School amadi atai school kharagi mahiroi sing examination thaki council gi team adu apiba matam loiramdaida center adu thadoktuna chatkraba matungda mahiroi singna ahenba matam hapkadabani haina haiba wahauda yanadabadagi answer script sing adu segai kibani haidi thodok adu thokraba matungda SP Kaksing Priyadarshini Laishram yauna school gi authority amasung mahiroi singi mama mapa singa loinana mifam ama pangthoki. Kosem na loba class 12 examination gi mahiroi lising magachani humpatra taret na saruk yaduna ngasi senapati da pangthokpa hokre. Examination center manga Don Bosco Higher Secondary School senapati da mahiroi chama marifum apple senapati Higher Secondary School da mahiroi chama humpatra taret Mount Pisgah Higher Secondary School da mahiroi chani humpumari Don Bosco Higher Secondary School Maram da mahiroi chamanga humpu amadi Don Bosco Higher Secondary School Punanamai Mau da mahiroi marifum apple na saruk yakhi. Exam siga mari lenana Reverend Nepuni William OC Don Bosco Higher Secondary School Senapati Examination Center na Higher Secondary School mahiroi cham marifum apple na exam centers da exam thari mahiroi sina exam asi fazana thai haina khalli haibu wafam phongdoki center sibu council na examination center amoina khalakpagi damakta su thagapa phongdorakli mahiroi sing apex body amo wariba Senapati District Students Association SDSA na examination center singda exam asi free amasung fair oinanaba inspection satuna su yengshin ki. The Manipuri District Students Association wants the exam to be conducted in a free and fair and in a very peaceful and conducive environment. This time out here at Manipuri Government Higher Secondary School, Katumai, this is the first time this particular school have been allocated exam center. The Manipuri District Students Association would like to wish all the candidates all the very best and give their best in this examination. GP Women's College linkhatkiba chahi humpumathoi mapung pharakpagi mapu kumon thoromga loinana academic session lisangani kunmanga da college asigi subject topper yauna makok thongba ngamkhraba mahiroi singbu pungning thogatpagi thoramama ngasi pangthokre college asigi central hall da pangthokpa thoramdu da DMU gi VC Professor W San Babu Duzamani Dev Sharma Memorial Trust Imphal gi chairman Ais Dev Sekhar Sharma college asigi principal Professor L Rajan amadi Physics Department ki HOD Dr. M. Vidyasagar Sarkyaki. Oza amasung mahiroi sing thoramadu da Sarkyaki. College ki founder
ima Ganapriya amadi masanupa Ais Dizamani Dev Sharma gi photo da haikat lekat tamduna ikai khumnaba su utki DMU gi VC Professor San Babuna Manipur gi Mahimasan tambagi lamda nupi khaktana tamba mayamna masak khangba college ama oiri college asidagi thokliba mahiroi singna tongan ba thabak thoram khuding makta mangjal thana satpada pukningda apenba poi haina phungdokhi hiram khuding makta college asigi mahiroi singna asoba phida ama kanba ngamli amadi tung tarakpadasu hena afaba oirakpa oisanu haiki college asigi principal Professor L Rajen Singna miyamna pibai kai khumnabana college asigi damakta amadi mahiroi nupi singi damakta honaningbagi thauna hengat hali lonana oza singsu punna khusamnaduna hiram kayada saukhan annaba honaminasi haiki academic session lisingani kunmanga da college topper amasung subject topper orakraba mahiroi singda college asigi founder college asidagi potha khraba oza sing amasung hauzik leiriba oza singna donate toba case award sing yauna citation sing piduna pungning thogatki nupi angang da sathaba miot minei masidagi matau karam na ngakthok kani amadi matau karam na thengnagadage haibagi matangda sexual harassment of women act 8 workplace prevention protection and redressal act lisingani tarahumdoi gi matangda nomagi oiba sensitization program ama DC Bisnupur gi conference hall da ngasi pangthokre Manipur State Commission for Women amadi District Administrative Bisnupur ga khusamnaduna DC Bisnupur gi conference hall da pangthokpa thoram aduda Manipur State Commission for Women gi chairperson TS Teningfam Monsang commission adugi member SK Sophia commission gi member secretary su ODB DIPR gi additional director W Fazatombi Debi SC2 DC Bisnupur SS Gunamani amadi DOW Jayalaxmi yauna DLO Singh Sarkyaki Manipur State Commission for Women gi chairperson TS Teningfam Monsang na commission asi Manipur da leiba miyam maruoina nupi singi wakat pham amadi makoi da thengnariba miwat minei sing wakatuna asumba wayal pinanaba linkhatpani nupi oibe singna thengnariba waba sing asibu act asigi matungina chenariba khudingmak cherak piba yai khudong thiba tholokpa matamda losinduna thambagi mahuta commission da wakatuna hak kanana bahona minasi haiki Samvidhan nadi nupi gi damak nupi gi rights mayam bi adu isa gi rights khang da mayam nupi su yaw da banate sexual harassment of women at workplace hai bakan de khan bakan de nupa against ki man mari ek si go du asi the victim se rather perpetrator se victim would always nupi ogi di go adubu nupi mathak ta chat thaga da se nupi na so oiba yai akhoi sina khang haudraga de du victim du laira da na perpetrator oiraga khoi na nupi da chat thaba adugumba oiraga de khoi yam very sorry state oigi technical session da resource person when sarug yakhiva advocate Tiam Ras Kishorna act asigi matangda haukiba chahi lisingani tarahum doidagi chanaba hogduna Manipur da su nupi obi sing da sathaba miot minai gi mathakta wild sathaduna chairak piba yaukre haiki makata na su thabak mafam sing da satharakba miot minai sing da lotsen nuna thambagi mahuta commission amadi ICC gi committee sing da wakatuna nupi obi sing gi hak kanjana ba hona si haina phongdokhi gender based violence usipi daba adu karing batai na biba na jagan napi ni na mangandagi sexual favor ni ba sexual kano si pamna ba na ba sigum me amsi workplaces me amsi datul adu ni maram or kan da napi sing sida workplace do chat ba sitan ba tabak to ba na tragana yang evasive ko mangda numai tana hai tare ma gi protest potential da tabak to si namhande napi sing sigum ba namhanda ba workplaces da top ba sexual harassment se masisu recognize to identify to busing to hedin pina tenna ba ngai ta ba mai am dugi manungda sisu umane Additional Director General NCC Directorate Northeastern Region Shillong Major General Anurag V's Imphal da laktuna DM College campus da leiba NCC Group Headquarters Imphal Group ki phivam yengshin khre NCC gi lamda Imphal gi NCC na soba contribution ma pibaga loinana Northeast ta ahan bo oina chahi asigi kuntaruk January kuntaruk ki Prime Minister rally da All India Girls Contingent ki Commander NCC Groups Imphal gi Cadet Leitan Them Chanchan na oikhiba simak yamna saukthok saningai ni haiki ngasigi ADG NCC gi kongchat aduda DM College campus da leiba NCC Group Headquarters Imphal da leiba
Taramari Suba Manipur Battalion NCC 65 Manipur Girls Battalion NCC Amadi First Manipur Air Squadron NCC ki phibam yengshin kibaga loinana NCC officers staff cadets singa unaduna wari watai sanabaga loinana state sigi NCC ki activities sing review toki khongchat aduda ADG NCC Major General na India gi waina NCC da asoba contribution piramba Imphal NCC group na haukiba chahi khara asida charang naba kaya leibana state sigi NCC masing hantarakpa si phibam phagalakpaga loinana hanagi phibam da hanjilaknabagi damakta yengshinba lakpani haina phongdokhi Hanadagi su ahenba NCC Center kaya school singda hangdoknabagi damakta thabak paikhatuna lakpa adu mapung phana chaliba sahi asida thabak oina onthoknanabasu hotnari haina mahakna phongdokhi My message to youth of Manipur is we are losing out a lot of opportunities because of this problem which is existing in Manipur. This problem in due course will get resolved. All problems get resolved in time. But this time the youth is missing. India is going great guns all over and Manipur is lagging behind because of this. So it is sooner we resolve these problems, and these problems can only be resolved when the youth decides it to be resolved. Then we can, as a state of Manipur, we children and youth can progress a lot. There is a lot of talent in you, but you are not able to show this talent or groom this talent because of this problem. Tungda handak sahi ki 26 January da Prime Minister rally da All India Girls Contingent ki commander NCC groups Imphal gi Army Cadet Leitanthem Chanchan Air Force Cadet Ahum Kartavya Path Contingent ki commander Swarti Laishram PM rally gi NER Directorate asoba thodang lokiba Ningthozam Pinky Devi Konsam Moramba Maite amasung Inter Directorate Sports Shooting Competition Lisingani Kunmanga Maharashtra Kolhapur da Manga suba tarakiba Stephen Samuda asam khudol piduna puning thogatki Haukiba February tara manga amasung tara taruk lisingani kuntaruki nungtigi phongba pause amasung media singda phongna kiba pauda Manipur Police na news secondagi sel khaibaga mari lenana fare hariba Bishnupur district ki upokpi mamang laikai degi Salam Ningol sanasam ongbi Santi Kumari Devi Chai Kumar Pan hariba MUSC UNLF MPA ga karigumba hiramamatada mari leinadi haina koireng nalusingba UNLF ki Central Committee gi Secretary Publicity M Sakhen na thadorokpa cherolamana hairi Paugi maraktana break amatang lominase Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Yeme makigano Alda thammo Sige yumse next TMT na checksin na laksilaga thamlo banine Dada nang se juhar habaga amta kidarbo Asumna mayamna na machalbo ngapshan dugum masigi yumasibu asoyangan kokadabagi next TMT na ngapshelli next TMT juhar habading ngakokna na basembani German technology sina bana concrete katokna tinaba matamda kapamul amuk hena hengaladli next TMT strength is in the quick Break itungda mohna tarab noksari makha tarakpa pau pizari Islam lining satpasingda kathokpada yumpham oiba senglaba Ramadan Mubarak na lakpada Federation of Civil Society Organization Folks Manipur na Manipur gi miyam maru oina lamdam sigi puwari gi tangkak kayada asoba thodang lawduna lakraba maitei pangal singi maphamda yaipa paujal piri Taibang semba mapugi maphamda duwa tawduna pangthokadaba Ramadan gi thoram asina Manipur gi apunbagi saktamda singnaduna satharakliba crisis aduna maram oiraga awaba nanglaba Manipur gi miram ponamaki awaba koktuna lamdamsida mahausagi ingtapa phibam hanjilakpa oirasanu hairi hayengdagi hogduna tha amasubna sara henduna lining laishon pangthoktuna taibang sembiba mapugi maphamda duwa tawduna pangthokadaba Ramadan Mubarak ki thoramasina lamdamasida tungkoina ingtapa saukhatpa amadi khundaminariba phurupsingi marakta
amaga thajanaba hengatuna nungsinabagi mari hengatpa oirasanu hari Nakalamoromda haukiba February 3 Ukrul district ki manung chanba Litanda thokiba hingsa gi thodok aduna tangdu leita daba phibam mama phurup ani gi marakta thokliba thodok adu laibak thibani phurup ani gi marakta pungning phathaduna madi makhata na pamdaba thodok sing thoktanaba state government nasu akanba section tawrang lokhatkadabani hari Lamlai Kendra ge MLA KS Ibom Sagi meeting makhada Lamlai da leiba Ibudo Purei Romba Laibungi Meeting sang nauna floating tawduna miyam da khusna khre MLA KS Ibom Sana floating tawbagi damakta Lamlai Village Development Committee gi maikai dagi nungai ba madi tawbimal khangba utlakli thoramaduga mari lenana MLA na miyoi bana lai khurumba si aikona tawriba ranba sing sum thoktuna asumba lambi da satnaba honaba loinana kunaina yadabali sat sing adu control tawduna thamlaga kunaina yab lambi da chatnanaba honabani haiki Lai kurumbana apaba lambi de satpa ngamgadabana aikoi punamak lining parai setpa tangai fade aikoi pumba lining parai chetlabadi amaga thakshi khasi naina sanaduna nungsi sanana leiminaba ngamgani nungsi sanana leiraba matamda tangdu leitaba amadi saukhatpa khunai oirakadabani MLA amoina miyamgi thabak angamba makhai tawgani haiki kendra asida tawriba thabak singasi afaba thabak oiragana phai haibiyu aranba tawbasingdana sumthoknanaba matam sana haibirau haiki afafata khangdokpagi mahutta thabak khudingi yetnanaba sem saduna leibadi tawbiganu haina magna appeal tawki Sandi tangdu leita ba haibu leirakandaneba akhoi nungai baina phangdoise adugi sandi du leitrighi imung da su dungaire leikai da su dungaire leibak si da su dungaire Santi itu leitragadi tangtana nungaiba santi oiba itu koi sung phamoi adona adugi wakhal don da koi thabuk tawudasi aisu aide MLA oringai sida thamoi sengna ai gi tokun tokudu tawjage afaba tawudusu phai haibiyu adagi phataba tawudusu phate haibiyu aduna tadana mina afaba tawudusu khurunga ngangwa sairaga ngangwa adugumba education tawbigano tawbe awraga su tawbigano na habiyu Ngasidagi pangthokba horiba Council of Higher Secondary Education Manipur Koshem Naloba Higher Secondary Examination lisingani kuntarukamadi lakliba February gi tang kulhumdoi dagi hogodoriba Board of Secondary Education Boshem Naloba High School Living Certificate Examination da saruk yagadaba lamdamsigi mahiroi singi mafamda Students Union of Kanglaipak Suk ki maikai dagi yaipa paujal pirakli Mahiroi kudingmakna asoy angam yaudana examination singbu saruk yaba ngamba oisanu haina amukka hanna thonizari amadi authority singnasu niyom sumna amadi ahenba section thoranga loinana mai pangna pangthokpa ngambiu haina sukna thadorokpa cherolamana haidi Humputaruk Suba Battalion CRPF na ngasi Porompat leiba Modern College ta nauna saba flag hosting area ama battalion gi commandant Anup Kumar Sahu na sangakre Modern College leiba NCC B Koi 14M unit da sanga ki bathorumduda battalion gi officer sing yauna college ki oza sing susar kya ki Commandant Anup Kumar Sahu na phungdo ki bada lamdam sida CRPF na misam miyam gi yaifana bahona duna lakli Manipur thokli ba irang sida su CRPF na civic action program gi makhada tongan ba mafam singda miyam gi damakta mathau taba mating kaya su pangkhre masida natana IDP singda su matam gi oiba mating kaya su pangduna lakli haiki Miyamna education gi horaga tauba yaba thabak thorum kaya panghaning ba leirabasu CRPF na thong chau launa hangduna lei haidi His duties but also he served the civilians by doing all such kind of activities. This is not only the one area which we have done. In various other region also we have contributed from our small activities we have done for the society. We have donated agarbatti making machine for empowering women. We have given lot of instrument which is required for manufacturing and weaving of clothes. We have distributed sewing machines to the IDPs people, those who are internally displaced women, to empower them, make them self-reliant. Sahi asigi class 10 amasung 12 examination thagadaba mahiroi singda ngaikhong khulen ngaikong sifai amadi ngakshro pokpigi apunba club ama oiriba United Development Club UDC na koliba mafam singda leiba class 10 amasung 12 ki mahiroi singda
ngamjaba khudol tambagi thormama UDC club ki secretary organization takhelambam gogon na lusingba thomi singalonana koina satuna pangthokre kumsi sahi asida examination thagadoriba class 10 amasung 12 mahiroi singdasu mai pakpa oiduna tungi asangba matik chaba mi amamam oiraktuna iramdam gi mai puraksanu haina UDC gi mai kaidagi yaipa paujal supiraki World Karate Federation asinduna United Arab Emirates ki Fujairah da leiba Concord Hotel da February 3 gi taramathoi fawba sathakiba World Level Referees and Judges course ta mai pakna saruk yaruraba Manipur dagi mutum bamkin amadi soibam bindesori sanu ngasi Imphal Airport ta thunglabada Manipur Amateur Karate Do Association amadi Guardian Association na taramna okre course asida saruk yaruraba mutum bangkimna fongdukhibada course asi yaujage haiduna mamangda kayarak honakhrabasu saruk yaba ngamdana lakpani handak saruk yaba ngamba si North East ki winasu ahanbani course asi yauruba sina karate sanarusingda malemgi thaki sana kanglon tambiba ngamlakadabana lamdam asidagi Olympic yauna malemgi thaki phambak-sing yauba ngamba sanaroi puthokpa ngamlagani haiki international की क्वालिफाई होता है जजेस लाइक कोई मणिपुर की कराटे की हिस्ट्री दा इधर मेडल हम भंगम दे वो तब 2014 की मतुंग तो रिल होगा फिर मेडल हम हो रही है 2014 अपन एशियन लेवल दा जजेस की क्वालिफाई होता तो हाई इंटरनेशनल प्लेयर हम चाहिए माई पाक के हाई ता वो चाहिए वजह तो इंटरनेशनल लेवल दा माई पाक का का हो सी सानोरिंग का ना नहीं सानोरिंग का ना नहीं सी आनंद फिर जो गाजी का जो फिर हाजिर बनी तो आता है 영국 감독 아이다 되지 그러나 자기 바닥지 쫙 슈퍼잖아요. Manipur Amateur Karate Do Association ki President T.S. Kiran Kumar na karate masana si Olympics ta yaurakpadagi anoba sana kanglon sing hapsilagle sana kanglon sing adu khangba oza amadi referee gi award pa leirakpani oza ani na World Karate Federation asinba course mai pak na saruk yaruba sina sanaroi sing da su asoba mateng oirgani haiki Sigi na koi ki thamai denu ai ba leite sida pai di noi jaba ai bi maram di Manipur da ki khakna thana notice india gi kone semje gi ba ai sam notice State Karate Federation india gi an ba president mai ina hom to ji be notice adu wasik su to jari du ba Manipur khakna thana ni notice ta awon ba ai no khak development of karate gi porkani hai wa khalo ji da antan igi now mudi sanipise anan har bulok jai Ozek loshilakpada maruiba pau amuka hana pizari North East ki disease sapne 2.0 start of acceleration program Chief Minister Yumnam Khemsan na hudokre Sangathan Srijan Abhiyan ye makhada grassroots level dagi hona Congress Party Pangal Kalhana Bhoneragani Haina AICC observer Z Rudra Rajuna Haikre Hangal Kaithel da Liba Nan Manipuri Magi Hotel da Pokhai Bagi Thodokta Amang Atakra Thokre Amasung Council of Higher Secondary Education Manipur Naloba Class 12 ki examination Mahiroi lisin kuntrama thoi chamanga kuntrana saruk yaduna ngasidagi hokre Asigal oina na hoju fawbagi oina di ISTV ki Manipuri paw matang sida tension jari bideng tabiru ba puna makwa muka hana